Kurumjari SKTV की Manipuri Primetime News bu yengbiri ba pumdamak po kontrak pam SANATOMBI na taram nokchari ahanbada maruiba pau Furup ani maktagi masamas yumda hanjinba yaraba IDP singda lengak na pigidaba award percent from amadi relief camp da lady ba singi award apartment khatna bagi send from lengak na fangan ba hokli Yumnam Khemchana Chief Minister की थौ पुरकपदगी अहानब ओइना यूनियन होम मिनिस्टर अमित शाह गा लाक्लिबा फेब्रुवारी 22 दा उनरगनी लोइना महाकी कैबिनेट सु चौथोकलब याय हाइना पानरी सजीवा जेल की इनमेट सिंगदा लोगी वांगमदा मोबाइल फोन सिजनबगी खुदोंग चाबा फंगलंबा जेल असगी वार्डन अमंगरांग मणिपुर पुलिस ना फावंगमख्रे लमदम मसिदा अयुक नुंगतीगी फोंगबा नहारोल की थौदांग पाउचे की एडिटर खोइरोम लोया लाकपा ngarang नुबिदांग सकंगदब सिंगना अटैक चथरकपदगी असोक अपन नंगरे अमसुंग मैतै सिंगना मफम खरदा चंगबा यारोय हाइना वार्निंग पिरकलिबा IT अलर्ट असि लोगे मायोक्ता लैबा ऑर्गेनाइजेशन अमा ओइना लाउथोकनबा महेसोर थौनाव जमना लैंगाका तकसिंखै Hauzik pau santok na bijari Irang na maram oiduna tongan ba relief camp ta leiriba furup ani gi IDP singda masa gi yumda hanjinba yaraba singda lengak na pigidaba award percent from sing pithok kiba galonena relief camp ta leiriba singi award apartment khat anabagi sent from chief minister yumnam camp chanangasi masa gi bank account singda fangan ba hokre Chief Minister Yumnam Khemchana Langolgi National Game Village da leiba Alternative Housing Complex da sangjafam lauduna leiriba lanjenariba miyamga unabagi thoram ama pangthoki Loinana Chief Minister gi mityang makhada District Administration gi khuthangda sel gi mateng sing adu ching amadi tamgi tongan ba mafam singda hangba relief camp da leiriba lanjenariba singi bank account da direct benefit transfer gi khuthangda yawanki ngasigi thoram aduda kangpokpi amadi churachandpur gi tongan ba mafam singdegi su video conferencing gi khuthangda saruk yakibaga loinana mafam adugi lanjenariba sing Chief Minister Yumnam Khemchanga wari sanaduna makhoi gi khudong chadaba sing paudamki Tauram aduda video conference ki khuthangda Churachandpur AC ki MLA LM Khaute Saikot AC ki MLA Paulilan Haukip amadi Deputy Chief Minister Nepcha Kipgensu sarukya ki Chief Minister na ngasi fangan kiba senthang aduda mamangda lupa lising kun gi senfam phangkraba imung lising mapan ga chatret kanifuni panda ani shuba oina lupa lising kun su DBT gi khuthangda fangan ki Loinena mamangda senfam phangdriba imung lising mapan ga chahum ga tara mangada lupa lising kun ga manga khudakta masa gi account sing da kapki masigi sumatakta lanjenari basingi awat apa menana ba lupa lising ani ga chamri kunsu DBT ki khuthangda fangan ki Thauram adu loiselakpada Chief Minister Yumnam Khemchana lanjenari basinga interaction tawduna wari kaya susanaki Thauram adu da Chief Minister Yumnam Khemchana hai Anoba lengak asigi ahan bathaurang oina lanjenari basing masa gi yumda hanjina na bokhoderi Present rule leadingai matamda lanjenari bamiyoy kaya masa gi yumda khunda leita han bahokre adubu hathu changba yadaba kaya amasu hojik leiri maruoina Churachandpur amadi moredagi lanjen larakli basing changbada khudong chadaba oiri hojik furup ani ge marakta leiriba thajanadaba kaya Leitanaba amaga changtok changsin yananaba lamdamasigi CSO singnasu mateng pangbiyo haina Chief Minister Yumnam Khemchana appeal tauki Tauramadu Minister Kuraijam Loken Patsoi AC ki MLA Sapam Kunjakesor Uripok AC ki MLA Ragumani Kaisamthong AC ki MLA Nisikan Sapam amadi Imphal West District ki DC amadi SP yauna District Administration ki official kayasu yauki Yananga, Kabam Topatabusi, ITB, the lady Bashingsi, Yarike, my member, and General Hodam. Adu, Hatu Sangaya, the people of Sodom, Lady Zagashawi, Zorasan Amadi Mori City, Yakan Sangaya, community, Amana community, Amataza, the Ribusi, Hazanava, Kokna, Vanavadaina, to all the CSO of Manipur, what Hillen Valley, the Lena, Singi, ITP, Sinhousing, Valley was labeled by Sinhousing, Sigi Marakta, Shishana, Maria Fornava, and a Pilto City.
ꯆꯤꯡꯗꯁꯨ ꯇꯝꯗꯁꯨ ꯉꯁꯤꯒꯤ ꯐꯪꯁꯟꯁꯤ ꯀꯥꯡꯄꯣꯛꯄꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝ ꯅꯤꯝꯆꯥ ꯀꯦꯞꯇꯦꯟ ꯌꯥꯎꯕꯤꯔꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯅ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯑꯦꯝ.ꯑꯦꯜ.ꯑꯦ ꯂꯦꯟꯖꯥꯃꯥꯡ ꯌꯥꯎꯕꯤꯔꯤ ꯑꯣꯅꯔꯦꯕꯜ ꯑꯦꯝ.ꯑꯦꯜ.ꯑꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯦꯜ.ꯑꯦꯝ. ꯈꯧꯇꯦꯁꯨ ꯌꯥꯎꯕꯤꯔꯤ ꯂꯣꯏꯅꯅ ꯑꯣꯅꯔꯦꯕꯜ ꯑꯦꯝ.ꯑꯦꯜ.ꯑꯦ ꯄꯥꯎꯂꯦꯔꯥꯡ ꯈꯧꯇꯦꯁꯨ ꯌꯥꯎꯕꯤꯔꯤ ꯑꯗꯨꯅ ꯆꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯁꯨꯃꯥꯏꯅ ꯀooperation ꯄꯤꯗꯅ ꯚꯔꯆꯨꯋꯦꯜ ꯊ꯭ꯔꯨꯗ ꯁꯨꯃꯥꯏꯅ ꯍꯧꯔꯛꯏꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯒꯤ ꯈꯣꯡꯊꯥꯡꯅꯦꯅ ꯈꯟꯖꯔꯀꯥꯟꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯁꯨ ꯁꯔꯀꯥꯔꯅ ꯄꯥꯡꯕ ꯌꯥꯕꯒꯤ ꯄꯥꯡꯖꯒꯦ ꯑꯊꯨꯕ ꯃꯇꯝꯗ ꯆꯪꯅꯕ ꯁꯔꯀꯥꯔꯅ ꯌꯥꯝ ꯀꯟꯅ ꯁꯤꯟꯖꯔꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯍꯧꯁꯥꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯍꯟꯖꯤꯜꯂꯛꯄ ꯍꯧꯔꯦ ꯃꯄꯨꯡ ꯐꯥꯕ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯅꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯖꯤꯔꯤꯕꯥꯝ ꯑꯦꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯣꯍꯝꯃꯗ ꯑꯁꯥꯐꯨꯗꯤꯟꯅ ꯑꯥꯄꯤꯜ ꯇꯧꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯕꯤꯗ꯭ꯌꯥꯅꯒꯔꯗ ꯂꯩꯕ ꯃꯜꯇꯤꯄꯔꯄꯁ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔꯒꯤ ꯈꯨꯠꯊꯥꯡꯗ ꯁꯦꯟꯐꯝꯁꯤꯡ ꯌꯧꯍꯟꯕꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯁꯥꯐꯨꯗꯤꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯗꯨ ꯎꯔꯒ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯦꯟꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯑꯦꯀꯥꯎꯟꯗ ꯁꯦꯟꯐꯝ ꯈꯔ DBT ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔꯒꯤ ꯈꯨꯠꯊꯥꯡꯗ ꯌꯧꯍꯟꯕꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯏꯪ ꯇꯞꯄ ꯖꯤꯔꯤꯕꯥꯝ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯇꯤ ꯖꯤꯔꯤꯕꯥꯝꯗ ꯃꯍꯧꯁꯥꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯄ ꯍꯧꯔꯦ ꯂꯣꯏꯅꯅ ꯖꯤꯔꯤꯕꯥꯝ ꯏꯝꯐꯥꯜ ꯂꯝꯕꯤ ꯑꯁꯤꯁꯨ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕ ꯍꯧꯔꯦ ꯕꯣꯔꯣꯕꯦꯀ꯭ꯔꯥꯗꯒꯤ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗꯁꯨ ꯆꯠꯅꯕ ꯌꯥꯎꯔꯦ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯃꯥꯏꯀꯩꯗꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯥꯛꯅꯔꯝꯗꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ DC ꯑꯣꯐꯤꯁꯇ ꯂꯥꯛꯅꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯂꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯃꯈꯥ ꯇꯥꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯅꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯥꯄꯤꯜ ꯇꯧꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯀ꯭ꯔꯤꯁꯅ ꯀꯨꯃꯥꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯕꯦꯅꯤꯐꯤꯁꯔꯤ 485ꯗ ꯂꯨꯄꯥ 2,910ꯒꯤ ꯁꯦꯟꯐꯝ DBTꯒꯤ ꯈꯨꯠꯊꯥꯡꯗ ꯐꯪꯍꯟꯈꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯅꯣꯡꯃꯅꯤꯈꯛ ꯑꯇꯣꯞꯄ ꯖꯒꯥꯗ ꯂꯩꯕ ꯃꯇꯝꯗ ꯌꯥꯝ ꯋꯥꯅ ꯃꯇꯝ ꯂꯩꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯏꯆꯦꯁꯤꯡ ꯄ꯭ꯔꯖꯥꯁꯤꯡ ꯋꯥꯅ ꯆꯍꯤ 3 ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠ ꯆꯍꯤ 3 ꯍꯥꯏꯕꯗꯤ ꯂꯥꯜꯂꯣꯏ ꯑꯩꯈꯣꯏ ꯋꯥꯅ ꯈꯥꯡꯕꯁꯦ ꯏꯁꯣꯔꯅ ꯌꯥꯝ ꯊꯨꯅ ꯁꯥꯟꯇꯤ ꯄꯨꯍꯜꯂꯒ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯟꯍꯟꯅꯕ ꯂꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯁꯔꯀꯥꯔꯅ ꯁꯤꯟꯖꯒꯅꯤꯅ ꯈꯟꯖꯩ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯤ ꯌꯥꯝ ꯚꯤꯖꯅꯔꯤ ꯑꯣꯏꯕꯅꯤ ꯍꯦꯛ ꯃꯥꯒꯤ ꯊꯕꯛ ꯆꯪꯕꯗ ꯑꯍꯥꯟꯕꯗ IDPꯒꯤ ꯄꯩꯁꯥ ꯁꯣꯏ ꯇꯧꯒꯦꯅ ꯑꯇꯣꯞꯄ ꯐꯥꯏꯜ ꯑꯃ ꯁꯣꯏ ꯇꯧꯗꯕꯅꯤ IDPꯒꯤ ꯍꯥꯟꯅ ꯇꯧꯒꯦ ꯍꯥꯏꯔꯝꯕꯅꯤ ꯃꯁꯤꯒꯨꯝꯕ ꯃꯤ ꯑꯃꯅ ꯖꯤꯔꯤꯕꯥꯝꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯌꯥꯝ ꯐꯅ ꯈꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯇꯧꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯁꯨ ꯀooperation ꯄꯤꯕꯤꯔꯁꯤ ꯑꯗꯨꯒ ꯁꯥꯟꯇꯤ ꯂꯩꯕ ꯆꯥꯎꯈꯠꯄ ꯂꯝ ꯑꯃ ꯑꯣꯏꯍꯟꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯦ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯩꯉꯥꯛ ꯑꯅꯤꯃꯛ ꯈꯨꯠꯁꯝꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯈꯣꯡꯕꯥꯟ ꯇꯥꯕꯝ ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ ꯅꯣꯡꯉꯗꯥꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯅꯧꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯁꯦꯟꯐꯝꯁꯤꯡ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯏꯕꯣꯝꯆꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯀꯣꯛꯅꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯝꯕ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯌꯨꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯕꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯈꯤꯕꯗꯨꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯏꯟꯁꯇꯣꯜꯃꯦꯟꯠꯀꯤ ꯑꯣꯏꯅ ꯂꯨꯄꯥ 15,000 ꯑꯅꯤꯁꯨꯕ ꯏꯟꯁꯇꯣꯜꯃꯦꯟꯠꯀꯤ ꯂꯨꯄꯥ 10,000 ꯑꯃꯗꯤ ꯐꯤꯔꯣꯜꯅꯆꯤꯡꯕ ꯂꯩꯅꯅꯕ ꯂꯨꯄꯥ 2,910 ꯃꯁꯥ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯦ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯅꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯂꯧꯈꯠꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ श्री खेमचान लुचिंग गवर्नमेंट से हेक लाप कांदा एमएलए मैम पुलाप अंत पुंसी तौर कोई पुल्ले मोइगी ngasi लेरिबा अवाबसिदा कोइने करी पांगु याबगे हाइबदुगी थबक खरदि लौखसी मदुगी दक अहानबदा अथुबदा करी तौबे याय हैना खनबा कांसिदा हानना ममांगी गवर्नमेंट लay कांदा युम साबगी करीगी पीबा पैसा दु नतबा युम होंथोक होंजिन तौबदा कोई संगदबा लुपा ला अममबीनी हैना लौथोखरे अदुगी मनुंगदा लुपा 15,000 दी अहानबगी इंस्टॉलमेंट ओइदा पीखरे पीखिबदुदा अहानबा पीबा लाख 15,000 से फंगीबा खरे यावरे महौदबा खरसु यावरे फंगहौदबदुगै 15,000 दो कोई पीरसी अदुगी मथक्ता सेकेंड फेज ओइना लुपा 10,000 अमसु सेकेंड
ꯐꯦꯖ ꯑꯣꯏꯅ ꯄꯤꯔꯤꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯤ MLA ꯅ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗꯨꯗ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯥꯐꯁꯤꯡ ꯌꯥꯎꯅ ꯑꯩꯈꯣꯏ MLAꯁꯤꯡ ꯌꯥꯎꯅ ꯆꯠꯂꯒ IDPꯁꯤꯡꯗ ꯅꯧꯅ ꯂꯥꯛꯏꯕ ꯒꯣꯔꯃꯦꯟꯠꯁꯤꯅ ꯍꯣꯠꯅꯖꯔꯤꯕꯁꯦ ꯁꯤꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯤꯕ ꯁꯤꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯃꯣꯏꯗ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯄꯩꯁꯥꯁꯤ ꯅꯨꯃꯤꯠꯇ ꯂꯣꯏ ꯄꯤꯔꯁꯤ ꯍꯥꯏꯕꯅꯦꯕ Irang asina maram oiraga relief camp da changjafam lauriba lanjenaribasinggi account da direct benefit transfer gi kuthang da senfam yenthokpagi thoram wabagai AC da su pangthokre ACAC gi MLA Dr Usam Devan yauna pangthokpa thoram amada wabagai AC gi manung channa Yangbi Girls High School SANATOMBI High School amadi Kakching Indoor Stadium da hangba relief camp da changjafam lauriba lanjenariba marifidra tareta DBT gi kuthangda lupa lising aniga chamri kun gi senfam phangan ki Hianglam gi SDC yauna pangto ki bathoram aduda MLA Usam Devan na hai malemda leiriba mipum khuding makna makoi gi lamdam amadi yum aduna khwaidi gi nungai ba mafam oiribani laire ina khunba khaidana mana leijaramba yum sing iranga sina maram oiraga thadokduna relief camp da changjafam lauriba sing lengakna pangba yaba mateng sing pangduna lakli haina mahakna phongdokki असेंगती अकोई 2023 की मे दगी हम साथी मोंगदा लाखन मोमोर खंदा तुमम साबम खंगदा बकया अम लेखिबा कोई गवर्नमेंट कईगुबा लेबिबा बेनिफिशियरी सिंसिदा अकोई नंगम जबा गवर्नमेंट की साइट की कोई याबे याबदबा कईगुबा खरदु सुमतिंग पांगनबा होददना युमदा संगीबा मतमदा हाना युम साबदा काफिबा पैसा ऑल ओवर सिंगी इथोनबा और संगीबदा फिरोन कईगुबा खरदु लेखिबा यानबा अकोई अतोपा पालिसिंग कुन मततबगा कानबा कोई डिजिटल लौरगा लेरबनी अदुसु मतम याम थु मतमदा कोई भी प्रेसिडेंटना सोइदना पिपबिगनी Irang asina maram oiraga Parampat Veterinary da hangba relief camp da changjafam lauriba IDP singidamak distribution of benefit to IDP by direct benefit transfer DBT program among asi pangthokre thoramadu da kurai AC ki MLA L Susindro Maitei Imphal East District ki ADC and Suran Chingba miyoy kaya susarukya ki Thorom aduga mari lenena MLA Susindro na hai Chief Minister Yumnam Kemchan ge metyang makhada lanjenari ba singi kharada oirabasu mateng oinena ba haiduna lanjenari ba miyoi amamamda lupa lising ani ga chamri ga kun gi senfam amasung hana IDP gi imung amada lupa lakh amagi manungda lupa lising kun ga manga gi senfam pi khraba singda makha tarakpa oina ngasi lupa lising kun gi check asi yenthokpani Anoba lengak asina IDP singi pangba yaba mateng Chief Minister ga tanaraga pangnana ba tawgani More amadi Churachandpur gi IDP sing masa gi yumda hanjinbagi thawrang asi khara tapthagadra haina khalli adubakpu athuba matamda masa gi yumda changhannana ba honari haina mahakna phongdokhi Lanjen aduna relief camp singda changjafam lauriba IDP singda lenga ke maikei digi direct benefit transfer DBT gi khuthangda benefit sing pibagi thoram utlau sajor prefabricated house relief camp te su pangthokre thoram adu nambol AC gi MLA thongjam Basanta Kumar SDC nambol thoiding jam Sambunat na jingbamiyoy ke ana sarukya ki thoram adu MLA Basanta Kumar na IDP singi pukning gi wata ki amadi IDP imung amamamda lupa lising kungi check singsu yenthokki thoram aduga mari lenena MLA Basanta Kumar na phongdokki bada relief camp asida changjafam lauriba imung chamaga kunge taretta lupa lising kun gi senfam yenthokpa asi anoba lenga asigi thoidokna singthani ngaidi masigi sumatakta IDP imung khudingi lupa lising aniga chamri kungi senfam su ngasi phanganikre haina mahakna makhataki सरकार ना कुम्न खाना रखा कोई यूट्यूब करेंगे कोई मिशिंग नहीं का चमड़ी कुन से कोई मोपा नहीं करेंगे पैसा होना कोई चैनल आने वाला अगर ना हाई बाबा जासी आई के काउंसिल करे गया रोज़ तो नहीं जो पॉलिसी नहीं का चमड़ी का कुन करी तो होगी रो मोपा नहीं ना बनी मोपा तो हार नहीं बना नहीं तारबोगी आई की पर्सनल कोई नसीब नब्ज़ी आगनी है जो मैं आपने तंजरी है Moirang AC gi manungda hangba relief camp taragamari gi lanjenariba miyamda direct benefit transfer gi khuthangda senfam yenthokpa gi thoram pangthokre Moirang College pangthokhiba thoram aduda Moirang AC gi MLA Thongam Santishu sarukya ke District Administration Bisnupur gi khuthangda lanjenariba singda anirak suba sel gi mateng oina
direct benefit transfer khutangda imong amamamda lupa lising kun gi senfam sing yauhanki loinana Chief Minister gi special package oina Mompak amadi atay firol sing lainana ba lupa lising aniga chamriga kun gi senfam su masa gi account da yauhanki Yum loida sakhaba imung singduda akoi honorable chief minister la hojil lokhalai ba steps ahan da lupa lising kun manga phangbi basu phangda basu yung khudi makta bung lupa lising kun gol haji ngachi loi ka pa deba ngachi gi adauba sarkar sida siri yumlam khepsa la lusing ma sarkar sina akoi IDP sing da piba special package ni adu ngachi ba du misida gi hey yum ma da bi tare leiba manga leiba tara manga leiba ahum leiba adi leiba loi da mak lising ani ga summary kun kun se loi da kapa ani ha ba sibaga ngasi gi aloba sarkar sigi aloba khudol ni Manipur gi Chief Minister Yumnam Khemchand thabak purak padagi ahanba oina Union Home Minister Amit Saha lakleba February 22 da unaragani loinana mahaki cabinet su chawthoklaba yari Chief Minister lakleba February 23 da New Delhi gi damakta Imphal thadoklagani loinana mahaki Delhi Kongchat asida Deputy Chief Minister ani Nepchakib Gen amadi Losi Dikosu yaugani hairi karigumba Chief Minister gi Kongchat asida Union Home Minister Amit Saha unarabadi mahaki cabinet chawthoklaba yai haina panari hadak Chief Minister Yumnam Khemchana New Delhi da chatkadawriba asida nauna semliba miyam gi lengak asigi matangda maruibe hiram sing Central Leader sing maru oina Home Minister Amit Saha ga khanarakani loinana mahaki numit taraga taruk suraklaba lengak asigi cabinet chawtokpagi mifam amasu khanaраklaba yai haina panari amaromda cabinet minister oina wangoi AC gi khuraijam loken amadi Govindas Konthaujam hanana cabinet minister oina wasak laukrabani Sajiwa jail gi inmate singda logi wangmada mobile phone season nabagi kudong chaba fanghalamba jail asigi warden amangarang Manipur police na fabangamkre hiramasigi matangda police na thadorokpa pau aman hai faraba miyoi adudi Imphal East district ki manung channa leiba kairang mayai lekaidagi masagi chahi kuntraga mangarom suraba Sahit Saha kaui mahak Sajiwa jail gi warden oina thabak tawbani hairi Unlawful Activities Prevention Act ki makada Sajiwa jail da leiriba miyoi sing yauna atay inmate singda Sahit Saha na logi wangmada mobile season naba yahalambani inmate sing aduna phone tawba amadi call lakpa sing receive tawbagi ayaba Sahit Saha na pirambani hairi mangondagi mobile phone amadi sim card kharasu fagat pangamle hiramasigi matangda hojik fawbagi oina Tijin humjin bada jail asigi manungda inmate singna Sahit Sahagi UPI account gi khutangda sel thadok thajin gi thabak kaya su chatharam ki hairi hiramasida kana chenabagi haiba chap chana khangdokna ba hangang police station da FIR ama register tawbugaloinana makataba investigation gi thabak chathari haina su pawasina makata na khangalakli Lamdam asida ayuk nungtigi fongba naharol gi thaudang pauche gi editor Khoirom loya lakpa ngarang numidang sakhangdaba singna attack chatharakpadagi asok apan nangkre press na fangba pau amagi matung ina thaudok adu ngarang numidang pung 8:45 rom tarakpa aduwaida Borompat police station na konba hata war cemetery nakangi janim staba lambida thokibani hairi Khoirom loya na mahaki Hudai Barna Thauragal Chatlingaida Maningdagi Tanarakpa Sakhangdaba singna Hatagi War Cemetery mapa yaurakpada nongmai round anirom kapsilaki Maduda car adugi maning thangba mingsel akai atoi thoki loinena sakhangdaba sing aduna Khoirom loyagi mamaida attack taurakpadagi Jinbalgi sarukta asok apan nangki hairi thaudok thokfam aduwaida leiramba miyoi sing changsin narakpadagi sakhangdaba sing adu mafam khangdana mangki loinena thaudok aduda soklaba loya Jenims Hospital da pukhatuna laying chathaki haina pawasina makatari Maitai Furup ki miyoi sing mafam kharada changba yaroi haina warning pirakliba ITLF ki asi logi mayokta leiba organization ama oina Manipur lengakna laukthokna ba RPI Athwalegi National Secretary Mahesor Thongnau jamna taksinkre wafam asi kongba uchekon khunau sinduna first 5A side Elite Trophy Men's Open Football Tournament loishinbagi thoramda magna phongdokibani Reso ground da pangthokiba thoram atuda Mahesor Thongnau jamna makata na hai
Manipur da miyam gi oiba anauba laingak ama semduna lamdam asigi chaukat thaurangi thabak thauram kaya leptana paikhalakpa asi nungaiba fawi adumakpu chahi ahum pharaklaba irang asigi waroshin ama puraknanaba laingak amasung miyamna hotnaringai cherakta ITLF kauba loop amana aremba tahanana honarakli Lubasna Manipur da kundamina riva furup singi maraktagi maidai khaktabu atamnana mafam kharada changlakpa yaroi haiduna warning tawrakiba asi laibak thibani Laingak asida akanba wafam thamleba ITLF kumba loop asi logi mayokta laiba organization ni haina lauktoktuna irang asi makata na thoroktanaba honagadabani haiki mahsor thongnawjamna makata na hai Manipur asi culture amasung sports na malem da saktak libani haibasi pumnamak na yanaraba wafamni adubu Manipur gi mai purakliba sanaroi amasung artist sing asidi kanana sumateng pangbidabagi maong ama uba fangli Culture amasung sports ki oina leiriba mari leinaba department na akanba miyeng changduna Manipur khakta natana India pumbagi mai purakadoriba sanaroi amasung artist singbu leptana mateng pangbagi tangai fadaba lei haiki Ipigi nagagi upigi upigi amsanatana ko Manipur samtaba jaga amne changme yade ko ulagadi uchangya hoy kai na harpa warning pe pose si muski mayanasu si matang da yamna khanu kai no hai batanga ITLF hai ma organization sing upigi utang ni wana tumna akoi na yamna unlawful organization na hai chungna program changi manam da ni hai batanga organization sina akoi Manipur da lenga koi ni meeting proof se changwa yaro jaga na changwa ko se Manipur da Imphal da any na pa any jati na pa kam thumle Manipur gi oina person with disability lak ama makhairom leibagi manungda lising taraga taruk na UDID gi certificate paire laibak thibadi Jiribam district na UDID certificate paibada khwaidigi sothaba oiri haina Manipur gi person with disabilities ki state commissioner Waikom Birahari na fongdokre ngasi Jiribam gi Lakhipur da leiba ICD campus ta pangthu kiba paumi singa unaba amada wafam asi fongdokladuna Birahari na makhata na hai disability singi saktak che ama oiriba UDID gi matangda assessment came ama pangthokna na Jiribam da lakpani person with disability singna UDID ki saktak che paidrabadi lengak na piba khudong chaba sing fangba yade makhal makha kaya ge benefit sing phangnana ba UDID certificate paiba asi maru oi Mathang tha Mars ki tang kun ga mapan natraga kuntrada assessment camp ama Imphal dagi Dr. Singh laktuna Jiribam da pangthok lagani maramaduna ICD Lakhipur gi office ta laktuna UDID register tawbiu assessment camp aduda chahi humfu suraba differently able oiraba singsu laktuna pension scheme amadi wheelchair na chingba kaya fangnana bagi khudong chaba lobiu haina mahakna makhata ki ꯑꯩꯈꯣꯏꯒꯤ ꯄꯥꯔꯁꯟꯁ ꯋꯤꯠ ꯗꯤꯁꯦꯕꯤꯂꯤꯇꯤꯁꯤꯡꯒꯤ ꯁꯛꯇꯥꯛꯁꯦ ꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯅꯤꯐꯤꯠ ꯑꯃꯠꯇ ꯐꯪꯕ ꯌꯥꯗꯦ ꯃꯈꯣꯏꯗ ꯄꯤꯔꯤꯕ ꯑꯆꯧ ꯑꯆꯧꯕ ꯕꯦꯅꯤꯐꯤꯠ ꯃꯌꯥꯝ ꯑꯁꯤ ꯂꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ EDID ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏ EDID ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯃꯅꯤꯄꯨꯔꯗ 13,000ꯀ खरा हेन खतंग पाइदंग आइरी मी लाख अमगा मखायरों पॉपुलेशन लेबरसिदा अदना कोई EDID सर्टिफिकेट असि लौब दरकार होई अदना मार्च की तारीख 9 कुंठा स्वाइसिदा कोई असेसमेंट के अम सिंजरी अदना जिबाम सिदा लेगिरवा उनमंगना लापी तुना सौगा बियु हाइना आइना हाइजबनी हौकिबा तांग तरागा तरेता कोसेमना लौबा क्लास 12 की एग्जाम होबन निमिता महिरु सिंगना आंसर स्क्रिप्ट मई थाबगी थोंग चथकिबा वाबगाई हायर सेकेंडरी स्कूल की सेंटर दंगसी अकन बचक्सिन थौरांग लोइना महौसागुम इंग चिकना एग्जाम पांगथोक्रे एग्जाम असिगी ngasi ani shuba numita kosem gi maru oiba miyoi sing yauna kakching district ki additional SP na luchingba district police amadi BSF ki personal singna center asida pamdab thodok sing thoktana ba akan bachaksin thorang kaya lokhat ki loinana mamang de thokiba thodok adu makata na thoktana ba Citizen Association for Rural Development wabagai amadi Social and Economic Development Organization hianglam gi thomi singna exam center asigi akoibada ngak sen bada achobu mateng pangki Panbay abadi kosem na lauba class 12 ki exam hoban numita wabagai higher secondary school ki center da exam thakiba langmaidong higher secondary school ki mahairu singna answer script attendance sheet mai thaba yauna school asigi potlam kayasu amang ata thokan kibani Conservation of works of art, textile, ethnographic object and heritage of Northeast India haibahiramda Malem gi thakta numit nini chupna chathagadaba seminar amanga sidagi Manipur University ki auditorium hall da
chathaba hokre. Seminar asi Center for Indian Knowledge System, Manipur University, Department of Ancient History and Archaeology, MU, Indira Gandhi National Center for Arts, New Delhi Institute, Seni Indonesia, Bali, INA War Museum cum Library, Moirang, Department of Art and Culture, Manipur, Manipur University, Central Museum, Kha Manipur College, Kakching, NG College, Imphal, Biramangol College, Sombung Standard College, Kongba Amadi, Janambam Ibomcha College, Bisnupur na punna khutsamnaduna pangthokpani. Ngasi seminar asi haudokpagi thoramda sarukyakiba MU gi Vice Chancellor Professor and Lokendra na haikibada New Education Policy gi makhada Indian Knowledge System IKS asi yamna maru oiba machak ama oibagi mathakta system asi subject khuding makta mathau tarakli hariba system asi ningthina thamnanaba hotnabada khunai asigi leijaram liba pukai sing maru oina text textile amadi art amasung craft sing asi yokhatuna ningthina thamba changi haiki akoi ki chhatra sing si hanadi ancient history tamaga si yamna stereotype oina akoi date khara tauraga ningthol gi kari gi wari adu mai mo na chalame hujikti ancient history tamba archaeology tamba adigi heritage management tamba isi matam ga sanaba tangai phadana tawdaba yadaba angang sing si tongan ba skill da training tawtaba conservation gi training torakani heritage management gi training torakani archaeology si kamai tum chathane na adum training torakani text mayam sing si kamai na pane na laini adu gi training torakani aduna mayam sing asigi anuba miyeng amada akhoi porakna naba akhoi gi masigi seminar se Professor Ranjit na coordinator ga akhoi director Indian Knowledge System adu head ancient Indian history and archaeology ni toraga akhoi international seminar se sinjebani Manipur Lenga ke Department of Science and Technology na sindura numit ini chupma chatharakpa AI awareness program and debate competition consideration kre artificial intelligence buns or threat to society hai behiramda Manipur Science Center takel pata pangthokiba awareness program amadi debate competition aduda makok mathang taraba mahairoi singda manamatum yantoktuna pukning thawatki loishin bagi thawram aduda Science and Technology Department gi Secretary Kengu Juringla, Department of Science and Technology ki Director Chingakam Sachi amadi Joint Director TD Komna Chingbana maru oiba mitunglen sing oina sarukya ki tharom ga mari lenena Science and Technology ki Secretary Kengu Juringlan hai Artificial Intelligence ka mari leinaba program amadi debate competition asi mai pak na pangthokpada nungai ba fawi masina mahiroi singi marakta hiram asiga mari leinana lousing hengkatpa helagani numit ini chathakiba awareness program amadi debate competition aduda NIE LIT Akampat Manipur Technical University IIIT Sanapati amadi Model Higher Secondary Takyalgi mahiroi singna sarukyaki Human beings who have the ability to make choices, not the robots, not the AI. And so we take mastery over AI. Let AI do work for us for the good of the society and not we working for AI. In the progress of AI, in its application, but in all this, we will remember that we are the ones who is to control them and not they who will control us. And let it work for our human good. Ministry of Education ki Capacity Building Program on Design and Entrepreneurship CBDE gi saruk ama oina nongmagi oiba Design Exploration Workshop ngasi lamfel pata laiba NIT Manipur da pangthokre workshop asi NIT Manipur amadi Kanchipuram da laiba Indian Institute of Information Technology Design and Manufacturing na kusamnaduna pangthokpani workshop asi gi matang da CBDE gi coordinator Dr. Ngangbam Romejit na fongdok rakpada mahairoi singda leidiba innovative idea sing adu prototype oina puthokna nabagi khudong chaba pinanaba workshop asi pangthokpani academic year amagi oina taruklak pangthokadoriba workshop asigi ngasi ani shuba oina pangthokliba thoram asida New Delhi gi Transive Consulting gi founder Dr. Singda Mazumdarna entrepreneurship ki matangda mahiroi singda takpi tambi ki mahiroi singda lairik khaknatana tongan ba skill sing tambiduna thabak phanghautrabasu entrepreneur ama oina senthok leina hingba ngamna ba hotnabagi tangai fadaba lei ministry gi makha da chathariba workshop asigi khudong chaba lauduna leipak miyamna
ꯀꯥꯟꯅꯒꯗꯕ ꯑꯅꯧꯕ ꯃꯈꯜꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯔꯛꯄꯗꯁꯨ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯁꯦꯟꯊꯪ ꯄꯤꯕꯒꯤ ꯀꯥꯡꯂꯣꯟ ꯂꯩꯔꯤ꯫ NIT Manipurgi oina kumja 2025-26 session gi oina ahumlak chathagadaba workshop asina startup entrepreneurship ki lamda hena kanaba fangani haibagi thajaba thamli hainasu mahangna fongdoki मसी वर्कशॉप असी अखंडना छात्रसिंगदा इनोवेटिव ओइबा आइडिया पुथोगा मखोगी वखलोंदा लेबसिंग दुकान पुथोगा कमाइना प्रोटोटाइप ओइना असेंबम लोंथोपा अदुमा मखल अमगी प्रोग्राम मनी मसी मिनिस्ट्री ऑफ एजुकेशन ना होगी कैपेसिटी बिल्डिंग प्रोग्राम गी मते ओइना बा होगी सिनरी इंस्टीट्यूशन ट्रिपल ITDM कांचीपुरम विन रोल सेंटर ओइरगा कोइदा फंडिंग पीरगा ओगाना अखंडबा ओइना डिजाइन एक्सप्लोरेशन वर्कशॉप हाइना मिथोनगदबा छात्रदा लेबमगी आइडिया नॉलेज सिंगसे लाइटंग नतबा मागी कई मगंदा एंटरप्रेन्योर ना मसाई थक फंगद्रसु हयें मसाई बिजनेस स्टार्टअप एक्टिविटी औथोप मौद कमायन ट्रांसफॉर्म तौगदे है लाइक असेंब प्रोटोटाइप स्ट्रक्चर औथोपी कमाय औथोकदगी खंगदब मैम लै मधुगी औथोकनब खोनब अखोइना मतें खरा पांगजबनी वर्कशॉप असिना अखोइदा कमायन टीम दो वर्क तौगनी अमदी अखोइगी लेजब आइडिया अमदी प्रोजेक्ट सिंग अदु इंडस्ट्री लेवल हाइदि वर्ल्ड कमायन असेंब इंप्लीमेंट तौरगा कमायन पुथोकनी हाबसी वर्कशॉप असिना तापिबे एक्सपर्ट सिंग याम फजना तापी हाइदि अखोइदी क्लास ता तंबदी ओनली थ्योरी न तंबने अदु एक्सपर्ट सिंग सि वर्कशॉप सिंग मखादि अखोइदा कमायन असेंब अखोइगी लेजब थ्योरी नॉलेज सिंग असेंब वर्ल्ड कमायन इंप्लीमेंट तौगदो हादो याम फजना तापी Danamanjuri University ki Department of Anthropology na sinduna towards integration and sustainability haibe thimda World Anthropology Day ki thoram ngasi DM College of Science ki Central Hall da pangthokre thoramatu da DM University ki Vice Chancellor Professor W Chan Babu College Development Council CDC ki Director Professor H Sorojini amadi DM College of Science ki Principal Professor KSH Birbal na Presidium member sing oina sarukya ki Oja amadi mahiroi kaya yauna pangthokiba thorom ki manung channa World Anthropology Day ga mari leinaba exhibition amasung Presidium member singna haudoki loinena Dying Tradition of Manipur haiba visual presentation amasu utki thoromatu da DM University ki Department of Anthropology ki Head Professor Tiam Ravikantana hai tongan ba culture singi amata oina punsinduna manaba thak amada thamba ngamnabagi hotnaba mathau tai ai culture na khwaidigi heli amasung maru oibani haiba wakhalon thadokna duna hojik lairiba culture gi khetnaba kaya asi amato oina punsilaga hingminnaba yananaba lambi puthokpa tangai fade masi pomnamak asi thabakta onthokpa ngamlabadi manaba amadi afaba khunai ama soidana oiba ngamgani haina mahakna makha taki World Anthropology Day haibasi Art Thursday da haibadi sagonjen ahumsuba sagonjen de hege pangthokpani sigi aikoina pangthok chariba theme asina anthropology da manadaba diversify ba culture mayam lebasi punbo koina pullakanda sustainability amaka korpani haiba sustainability asisu mathan dagi ba individual ba sustainability ti nataba aduna punjanarakanda diversify culture singa se makoi gi culture singa si punjanaraga share tawraga da korpa integration porakanda apunbegi oina sustainability poraknabagi maikaida yengakanda koina sigi bathim maside koina tapachabani paugi maraktana atenba break ama SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna niyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adum si yawiu akupa marol gidamak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani Sanchar Sathi ki makada puthokpa Central Equipment Identity Register CEIR portal gi matengna Manipur miyam gi mangkiba amadi huran kiba mobile handset kayamarum phangba ngamle hairi hiramasigi matangda agency na thadorokpa pau aman hai India lenga ki Department of Telecommunication gi CEIR portal asi Manipur da chatnaba haukraba matungda miyamna portal asigi kanaba kaya phangba ngamle portal asigi khuthangda mangkiba mobile handset block tawnaba amadi
ꯐꯪꯅꯅꯕꯒꯤ ꯃꯇꯥꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯝꯄ꯭ꯂꯦꯟ ꯀꯌꯥ ꯔꯦꯖꯤꯁꯇꯔ ꯇꯧꯔꯛꯈꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯄꯨꯟꯅ ꯃꯣꯕꯥꯏꯜ ꯍꯦꯟꯁꯦꯠ ꯃꯥꯡꯈꯤꯕ ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯟꯈꯤꯕꯒꯤ ꯀꯝꯄ꯭ꯂꯦꯟ 553 ꯃꯅꯤꯄꯨꯔꯒꯤ CEIR ꯄꯣꯔꯇꯦꯜꯗ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯂꯛꯈꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯣꯕꯥꯏꯜ ꯍꯦꯟꯁꯦꯠ 165ꯗꯤ ꯐꯪꯕ ꯉꯝꯂꯦ CEIR portalgi platform asida hurankiba natraga mangkiba mobile phone singi makha tana sijinnaba yadanaba block tauba track tauba amadi unblock tauba yai Manipurda CEIR portal mai pakpa ngamliba asida Relicom service provider amasung state police na achoba mating pangli loinana dio na piriba service asigi matangda miyamna so mapungfana khangmangamba gini haina pawasina makhatari Patriotic Writers Forum PAWF Manipur na lakliba February 18 gi nungtilpung ani taba matamda Manipur Press Club ki Thangjing Hall da pangthokadaba Malem gi Imalon gi numit International Mother Language Day gi thoramda forum asina chahi khudingi laipak ningba Manipuri wari macha singi aiba aibi singda piduna lakpa tongan ba award singi mengasi forum asina laukthokre saknai rabi aibi Bina pani thokchom na iba wari macha ahobu khongthang da pacha maitei literary award English ngani kunge taruk sarat salam na iba wari macha landa hingiba r cutting tangkul literary award English ngani kunge taruk amadi asem rezina na iba wari macha kathokpa haibi yaibiren bida Dr. Saros Nalini Arambam Parrot Literary Award English ngani kunge taruk piduna ikai khomna bu utlagani manasing asida case oina lupa lising ahum citation sol amadi momento amamam loinana forum asina masagi chahi kuntraga mangagi makada leiba saireng lairiki aibi singda chahi khudingi piduna lakpa Arambam Ibungohal amadi Binok Kumari Literary Award English ngani kunge manga kongbanandebam laikai da leiba utangbigi lamdamduda haina mingthonba sairengi lairik asigi aiba thokchom dollar senda piduna ikai khomnaba utlagani hairi Kerala da pangthokpa Drishyam English ngani kunge taruk National Documentary and Short Film Festival da Manipur gi short film Toy Ganna Best Film gi special jury mention fangbangam lakre festival adu Tunchat Juthachan Malayalam University gi School of Film Studies na silaga Kerala gi Tiruda Leiba University asigi campus ta haukiba tang taraga taret amasung taraga nipan da pangthokibani Imphal the best oba producer KH Omeshori gi ihan hanba film Toy Gun asi festival asigi national selection da utanaba official oina invite torokibani minute tara mariga second yakhai manga sangba Manipur short film Toy Gun asi irangna sokhallaba mafam amada leiba lukrabi mama amasung mahaki chahi nauriba machanupa ani ki marakta yumfam oiraga sagatpa film ni chahi nauriba angang aduna sanapot ki nongmai ama pairaga sanabada thokiba hingsa gi thodok kaya nauhongna ningsing hanba amadi aki akhang kaya fawlakiba kaya film asida ningthina utpangamli Freedom Icon and Farmhouse Production gi banner makada putokpa Toy Gun asi Hyderabad International Short Film Festival da ihan hana utkibagalwenena Best Short Film of the Year English ngani kunga manga gi ahanba runners up to tarak pangal laikrabani komjali singani kunga humdoida Sahitya Academy Puraskar gi mana fangbangam kraba Tingnam Parshuram na film asigi aibo oibagalwenena direction so mahakna pibani Young Film Production gi banner makada Loitongbam Ongbi Rita Devi na Kudol Tamduna Tanjit Loktongbam amadi Angom Nirmala anina putokpa Nafhamda Nongin haina mingthonba Manipur feature film gi yaifa thongni thorom ngasi khaide makha legai de laiba producer asigi yumda pangthokre thongni thorom aduda senior actor sing Ningthokja Joyvidya Idau amadi Syam Keshor na mithunglen sing oina sarukya ki Film asigi story na Pretty Irengpam screenplay da Tenjing amadi director na Thoiba Soibam na oiri loinana James Saikom Ratna Ketrimeyum Ningthokja Joyvidya Santi Syam Keshor Idau Modubala Surbala Syamchan Sagol Sem Manisha Elina Angom amadi Loyum mana chingba kayana film asigi da maru oiba mamiroi sing oina tongan ba saktam langadori film asigi music director na Deep Sinam lyrics na
Dalom Gurumayum, Assistant Director na Karzit Sagolsem, Cinematography na Sanjoy Chingambam amadi Bizu BFX Editor Oidi. District Bar Association Bisnupur gi Kuntra Manga Suba Foundation Degi Thoromga se District Bar Association gi Bar Holda Pangtokre Thoromaduda Bisnupur gi District and Session Judge Samom Ibzen President Wahengbam Lata amadi All Manipur Bar Association gi President Chakpram Bimol Chandrana Mithunglen Singh oina saruk yaki Thoromaduda Association asigi layoi kraba members singi mafamda haikat lekat tamduna ikai khomnaba utkibagalonena senfam asida leiramba haujikna potharaba ahal amadi oja singda kudol tamduna ikai khomnaba utki oina Islam lining chatpa singi senglaba tha ama oina Ramjan lakpada Maitei Pangal singi mafamda Democratic People Front DPF Manipur gi President Dr. Narengbam Razib Kumar na yaifa pauchel pirakli social media da thadorakpa video amada Narengbam Razib Kumar na hai senglaba tha asina lakpada lamdam asida leminariba furup masel gi marakta nungsi chanaba puraktuna Pamjaramba Achumba Aranbadu Maitiba Piba Oida Sanolona Puna Afaba Oiduna Lamdam Sahanagum Nungsi Chana Leminaduna Tangdulay Taba Lamdam Ama Oiminarasi Hana Mahana Paujel Piki Amarom the Manipurgi Maite Pangal Singi Manungda Ahanba IPS officer Oiramba Alhas Abdul Rahman Nalaiki Dabada Mahana Awabasu Fongduki Asi Manipur Kundamina Riba Maite Pangalis now Singi Yam Singlaba Ramzan Thana Lapata Yapamangol Masumuga Yapaba Jalojawa Wakal Fataba Apamba Mihoba Punamak Tadutona Mapu Magi Kwiki Zanjapamda Zangmangamba Adoba Punsi Marolatu Binabibo Irasanu Haidana Democratic People Front Ki Maikedi Miamda Tamo Shengna Pauzilla Sipijari Manipur Gigasi Yamna Tangduleta Daba Todok Watok Nampik Talaba Sumaya Masisu Luna Malemi Santi Propodasu Ramzan Tasna Huipunamapu Bibibo Irasanu Haidana Tamoshena, beyond the Pauzilla Sipijari. Sadak Suraksha Jivan Raksa Road Safety Week English Singani Kungetaru Kamari Lenina Indian Oil Corporation Limited Sekmai Bottling Plant da Laiba Tanker Truck Crew Amadi Packet Truck Driver Singi Oiba Hazardous Cum Refresher Training Program among us Indian Sekmai Bottling Plant da Pangthokre School of Driving and Automobile Technology Amadi Indian Oil Corporation Limited Sekmai Bottling Plant na Kusam Naraga Sinba Thorum Aduda Resource Person Oina Manipur Fire Service ki Director Nabachandra Singh Manipur Lenga ki Transport Department ki Retired Joint Director BK Sharma Amadi SODAT Sodat ki President Thangjam Ibo Chobana Chingba Miyoi Kayana Sarukya ki Manipur State Scout Union gi Chief Scout Manipur gi Governor Ajay Kumar Bhalana Oire Manipur State Scout Union gi Thadorak Pachirol Amada Union Ase Council Member Tarakatruk na Saba Mihut Kangbu Amana ngasi Imphal gi Lok Bawanda Governor ga Unaki Union Mihut Kangbu Adu State Scout Commissioner Khaidem Hitler na Luchinki Unaba Aduda Manipur State Scout Union gi Chief Scout Oibida Governor na Ayaba Pipagalunena Governor Ajay Kumar Bhalana Chief Scout Oikibani Lamdamasta Scout ki Iho Hena Kan Khat Anduna Chokot Hananaba Hotnagani Haina Su Governor na Thajaba Piraki Haidi Ahanba phase ki beneficiary Chahum Romda Ras Health Wealth Card ngasi Sagolban AC gi MLA RK Imona Mahaki Yumda Pangtok Pathoram Amada Yentok Kibagalonena BJP na BJP da nauna changlakpa Miyoi Kunga Manga Amasu Taram na Okre Ras Health Wealth Card asi beneficiary singda lemna pibani card asi paiba imungi Miyoi singna not AOC da leiba Ras Medicity da layengba matamda chada nifugi discount fangani Taurang asi Sagolban AC gi miyamna ana ek yaurokpa matamda sel gi awaba kharada oirabasu koknanabagi pandamda MLA RK Imona paikhatpani Amarom danga sigi tauram aduga mari lenana BJP da nauna yaurokpa miyoi kunga manga amasu taramna oki miyoi sing adu Sagolban AC gi hana MLA oiramba amagi thabuk tauram singda saruk yaramba ngaktani hairi Afaba Kunai ama Puraknanaba Afaba Mahiroi Sing Puthoknanaba Pandamda Hangdokpa
Yaifarel Academy haina mingthonba academy ama ngasi Kakching Lamdonggi Assam Rifles Camp manakta hangdokre Academy asi hangdokpagi thoramda Yarikpong Yening Coaching Center gi founder Thongnawjam Jugin Maitei Special Contractor Mayanglangbam Koireng amasung Pandam Coaching Institute Kakching gi founder cum provider Naurem Ito Gaiging na athoiba mitunglen athoiba lengbirak pasing oina saruk yaki Academy asida Johar Navodaya Vidyalaya JNV Sainik School, Rashtriya Military School RMS amasung Rashtriya Indian Military College RIMS na jingbada angang singbu changhanduna mapung faba amasung afaba mahai ama tamhanbagi lamjing lamtak kadawriba academy amani hairi. Department of Science and Technology, Government of Manipur na sinduna Science and Technology for a Sustainable Future haiba thimda quiz competition ama lakliba February 19 da pangthok lagani. National Science Day ga mari lenena pangthok kadawriba quiz competition asida class 9 gi 11 fawbda leiriba mahairoi singna sarukyaba yagani. Sarukyανingba mahairoi singna all Lambuland da leiba Department of Science and Technology gi office da gi form lauraba yagani natraga dst.mn.gov.in hairiba website asidagisu application form download tawba yagani. Form pisin bagi aroiban numit na lakliba February 13 ni akupa marol gitamak mobile number 9612203544 da pau faun ba paubi yagani. Haujik sanabagi pauda Manipur Horse Riding and Apollo Association asinduna Imphal gi mapal kangjebung de chathariba Marisuba Chitamohini State Women's Polo Cup English ngani kunge taruki winner Assam Rifles Women's Polo Team na oiba ngamkre Polo Tournament loisinbagi thorom aduda National Sports University Manipur gi Vice Chancellor Dr. Syam Sundar Rat Manipur Lenga ke Transport Department ki Director Kumantem Daina Mapan Super Sector Assam Rifles ki Commander Brigadier Pratyus Kumar Nachingba Miyoi Kayana Sarukyaki Polo Cup asiging asisana kiba final match da Assam Rifles Women's Polo Team na Imphal Riding Clubs IRC Lamphel Bupanjal Taruk Ohumda Maiti Piduna Champion Oibangam Kibani Team Champion Oikiba Assam Rifles Women's Polo Team Amadi Runners Up Takraba Imphal Riding Club IRC da matang setna Guest Award oina lupa lising Yankai Amadi lising Nifu ka loinana trophy amamam kutsin na pukning tagotki All Manipur Football Association asinduna Lamlong Thongkong da leiba artificial turf ground da chathariba taragani pansuba Manipur State League English ngani kun ga mga kun getaruki ngasi sana kiba league matching da Naku Nambul Mapal NFFA Salam Amadi SDC Samuro Mai Pakre ngasi sana kiba tongan ma matching da Nambul Mapal Athletics and Cultural Organization Nakona 11 Star Sporting Union Akampat Pupanjal Ahum Amada NMFA Salamna Didim Road Athletic Union Trau Kwakaitel Bupanjal Manga Amada Amadi Social Development Club SDC Samurona Youth Development Organization YDO Konjang Lamdongbu Panjal Marisino the Mighty Bapiba Ngamkibani CRPF ki Marifutaruk Suba Battalion Lamphel Partner Sinduna Imphal West ki Manung Chana Tagal Pata Leiba Sai Sport Complex ki Artificial Turf Ground Chatariba Taragataruk Suba Sahid Manoranjan Singh Memorial State Open Football Tournament English ngani kunya mga kun getaruki final da SSU Singjamai Amadi FC Rangdai None ani gi marakta akan malamba tauragani final sanagata bamatam athubada khangalaklagani haina organization gi maikidi fongdorakli tournament asiki ngasi sana kiba ani shuba amadi aroiba semi final match da FC Rangdai None na Pathap FC Lilongbu penalty shoot out Panjal Mari Hum the Mighty Bupiduna final Changbangamba and Ishuba Tim Oikibani. Ningsing Bayabadi Hanba semi final Sana Kibidasu SSU Singjamaina NMFA Salambu Panjal Ahum Sino the Mighty Bupiduna final Gidamag Sem Saduna Lakrabani. Ningtham Cup Organizing Committee na sinduna Kurai Putiba Laikai SRC Ground Chathariba Ahum Laksuba Ningtham Cup Under 17 Football Tournament English ngani kun getarukta Haingang FC Amadi Nauba FC Mai Pakre Atopa match anina draw oikre football tournament asigi ngasisana kiba match da Mea FC Team B Amadi KKKU Kurai Team anina Panjal ani chanaduna draw oiki Loinana UCCL Oinam Amadi Kaubru FC Team Anigi Matsu Panjal ani da draw chatki
Atopa match singdana Haigang FC na Nesa Timbu Panjal Ani Sinoda KKKU na MFC bu Panjal Ahum Sinoda amadi Nauba FC na Kurai FC Team A bu Panjal Ani Sinoda Maitiba Piki. Ima Imoinu Ira Thaugalup Sector na Sinduna SSC Sector gi playground chathari batare suba Sector Trophy English Singani kunga mga kunga tarukta Melanjoy FC Pungdongbam amadi Sanamahi FC Wangoi Mai Pakre tournament asiking sanakiba ahanba ground gi Lake Master Melanjoy FC Pungdongbam na YWSC bu Panjal mga amada chawna maitiba piki lunena ani suba ground gi sanakiba Lake Master na Sanamahi FC Wangoi na Gel FC bu yamna lakchana Panjal mga amada maitiba piki bani. Lakliba tang kunga maridagi mathang tha Mars ki tang ama fauba West Bengal gi Bandel da pangthokadawriba nifugataruk suba Sub Junior National Volleyball Championship for Boys and Girls da saruk yarunaba sanaroi taratare na saba Team ama All Manipur Volleyball Association na khankre Manipur ki sanaroi sing asina set kadaba uniform gi set ama Manipur Police Department ta thabak tawriba national gi volleyball player Sorok Kaibam Maipak Sana ngasi kuman lampak ta yanthokre sanaroi singasi lakliba tang kungani thoida Manipur thadok lagani hairi championship asida S Asok Kumar na team coach amasung N Ranbir na manager oina saruk yari Gujarat ki Gandhinagar da laiba Sai Regional Center da tha si kunga mathoidi ki hodna pangthokadaba National Kho-Kho Coaching Camp Kidamak Manipur dagi TH Malemngan B Chanu bu khalakre Kho-Kho Federation of India na sindura pangthokadaba National Coaching Camp aduda sarukyana na bagidamak SCEASDO Hairo ki sanaroi TH Malemngan B Chanu bu Federation na khalakpada Manipur Amateur Kho-Kho Association ge General Secretary M Madhusudan na thadorok pachirol amana harau nungai ba fongdorakli Aroibada Maroiba Pausing Amuka na Bijari. Furuk Animaktagi Masagi Yumda Hanjinba Yaraba IGP Singda Lengang Pigadaba Award Percent from Abadi Relief Camp the Lady Singi Award Apartment Cut and Abadi Sent from Lengang Nafangan Bahokri. Yumnam Kemchana Chief Minister Gitau Purakpadagi Hanbo Oina Union Home Minister Amit Saha Galagba February Kunganito the Unaragani Luna Namahaki Cabinet Su Chau Toklaba Yai Hana Panadi. Sajiwa Jailgi Inmate Singda Logi Wangmada Mobile Phone Sizinabagi Kudong Chaba Fangalamba Jail Asigi Warden among Arang Manipur Police na Fabangam Creek. Lamdam masida ayuk nungtigi fongba naharol thaudang pauchigi editor Koirom Loya Lakpa ngarang numidang sakangdaba singna attack chatharapodagi asok apan nangkre Amasong Maitai Singna mafam kharada changba yaroi haina warning pirakliba ITLF ki asi logi mayokta leba organization ama oina lawtok kanaba mahisor thongnong jamna lenga ka taksin kre Matang asida bulletin asi loisinjare Manipur miyang ki punsida khwaidigi hena maru oiba state asigi leipak asigi amadi malamgi I pausingidamag SKTV News pu miyang taduna leibiu pumnamak pu amukanna kontrakom SANATOMBI na kurumjari